तौजरी ISTV की पाव मियेंग ताबिरी बापुन मकपू तरामना ओक्सरी हौजी फाबुगी मरुअब पाउदा लिसिंग अनि कुंदगी अंगांग सिंग्या पोलियो ड्रॉप पिथकपा भारत पुंबगी ओइना तोकलगनी पाव संदोना पिजरी Ministry of Health and Family Welfare gi guideline gi matung ina Bharat ta lising ani kundigi angang singda polio drop pithakpa tolagani haina State Family Welfare Department ki Director K Rajona ISTV News ka unabada phongdorakle mahad makhata na polio drop pithakpagi mahutta inactivated polio vaccine oina kapagi thabak oina paikhatlagani lakolak liba khongthang asigi matungina State Family Welfare Department su Manipur saliba sahi asigi aroiba saruktagi inactivated polio vaccine kapagi thabak hauragani Bharat asi World Health Organization na lising nitaraga marigi March ke tang kun ge taleta polio free oida balebak amani haina laukthokrabasu polio haidi balaina asi yimthang na balebak Pakistan Afghanistan amadi Nigeria dagi miyoibegi haksang na pusilakpa yabana makhata na polio naba thidoktuna hidak kapagi thabak asi sathagadabani Type 1, Type 2, Type 3 haina laidiba polio gi laina makal ahum asi handak sahidagi inactivated polio vaccine kapa hauba asina Matang sahi lising intra taruki April thadagi Bharat ki Type 2 gi polio gi anaba maung asi mapung phana muthat khalagani makha tarakpada laihoriba polio gi Type 1 amadi Type 3 gi laina makal ani asisu laukthoknaba Ministry of Health and Family Welfare na pandam thamli haina Director K Rajona makha tana phongdorakle yakhui nangnaba state singda haibidi Afghanistan and the Nigeria atopa Pakistan lebak sing sidadi yakhui yam kanna polio je dum yam active oina leri makhoi digi yakhui gi lamsida importation haibidi laktana bai dangta ngakthona na bai dangta under Ministry of Health and Family Welfare Government of India amadi Manipur government ga punna Family Welfare Department Immunization Section na koi anoba vaccine haibidi inactivated polio virus vaccine haina khangnaba adumba anoba vaccine ama handaki sahi gi last quarter sidagi koi hogni haina plan tawjari Indonaga Peace Accord ki sign tawna khibudagi ikan kanadana nungsi sanana leiminraklaba furupsa kharana ikhang khanghaudana yellow mi kanjanaba bill ahumgi mayokta leblakpa thawong asi khalubada tasingna angakpa fawi haina Maitai International Civic Action Network na thadorokpa cherol amana khangalakle Haidoktraba Indonaga Peace Accord asi mathi phongba hauroklabra haidi framework ni haidiba accord asi sign tawna khibaga awang nopok state ki mafam kharada achauba drive ama Sathaduna kadar lising ama hena lauksin kre haina media da phongdokna kre masina paliba sarkar asina state kayagi ngamkai lansinduna Greater Nagaland semnaba thamliba kangbu amada ahenba sakti pisinduna na koinana sawgot labra hairi accord asigi framework amadi akupa wafam sing miyamda phonga lauthokduna kanglup kayagi langtak nadiba asi kokhan bana asumba thorang oigini hairi Lamdam asigi miyam na matam chupada asiguma thawong sing asigi mayukta aikoi punna sangsin minana ba sem saduna lairasi hairi Kongwada laiba Standard College ki campus manung da laiba swimming pool ki office cum science room building asi hanigi MLA TS Biswajit na sangha kre Standard College Swimming Pool Management Committee Kongman Stinduna pangthok patharam aduda college ki governing body ki secretary and Jivanta principal M Kumar amadi chairman and Laxman Susaruk yaki TS Biswajit na swimming pool asigi thak hengan hannaba hona khigani sarkar na sana khonabagi lamda Sangingba miyo sing khaduna sana konababu thak wangkanaba honabiyu arapa mafam singasu sanabagi infrastructure sengol haningi haiki अखोई सिंददी लॉ एंड ऑर्डर फरे फरे हाय इवन अतोप जगह दा कई बुक सेमंगमदना अखोई खुमल लपाक अराप पोट अंगई लॉ एंड सेंट्रलाइज तौरकांदा हाइजलगा तौबसिना अखोई अरापदा लेजरिबा अमदी अखोई अनकपदा लेजरिबा अखोई लाकपंगमदना लेजरिबा डिस्ट्रिक्ट सिंदगी सानरोई सिंग क्या मांगिदब नते अदुना अखोइना वे गवर्नमेंट दा अखोई अपील तौनिंगबदी हाइजनिंगबदी अखोई फजना
सानगदब मी सानबबु नुंसिजबा सानबबु योकटप पामजबा मी जे मरुवना थिबिरे हर कांदा कराय कराय करी तबु यागदगे येंबिरे हर कांदा अखोई सगत पिरगदी अखोई मणिपुर अखोई रिसोर्स लेजदबा अदु अनएम्प्लॉयमेंट की प्रॉब्लम जदुकी मतिक लेब मरमना अखोई मसी पार्ट ऑफ द अखोई दिजिटी प्रोफेशनल और पोसक अमा ओइबनिना नॉट ओनली अखोई मणिपुर सर्विस त नतना सेंट्रल सर्विस तजु मणिपुर मजा जिंगजे अदुकी मतिक अखोई टैलेंट अमदे अखोई मेरिट सिंगदा ये कांदा मखोइना लोइनम पाबनिना अखोई फबु ओइगनी Prime Minister Employment Generation Program PMEGP loan ga mari lenana Commerce and Industry Department na lesing ni taraga manga gi October gi tang taraga mari digi loan form thazin na ba notice tholabasu pauna kaithel da KVIC gi official singna loan application loksin dana leire thabak silli haiduna lagba miyu sum matam mangan duna leire haina All Manipur Anti Corruption and Social Organization na thadorok pacherol amana khangalakte loan form issue tauba amadi thazin bagi matam sangdokadabani araiba mongda loan phangan baga loinana loan singhanjuna paikaleba thabak asi masak thuan gadabani haire Swast Bharat Mission ki manung sana Worker Union Manipur na sinduna Imphal Sarabu Luna na thamna bu khona bada praja gi thaudang haiba hiramda public campaign amangasi thangal kaitel da leiba Gurudwara da hogdokre Aupake Tharamda Mahut Department ke Deputy Secretary Peter Salam, IMC ki Assistant Engineer Singsuba Meneka Devi, Workers Union Manipur ki President London Yaw na miyoy kaya na sarup yaki. Tharam ki manung sana lamtu sengdokpa, miyam ga unaduna kana naina ba yaw na thaba kaya paikat kani haina Workers Union ki President ke London na fongdorakle. Tuan-tuan section na lebih Lalonetik tau bini ba, jemping kuning na lebih ba, juga tuan-tuan department sih kita butuh bini ba, baik kuni mana, masih amada insan na bina tapi dah, ekoi kuni maki, masih participants na tu, open pana cooperation biar kanda, soalnya di pan city sih. Lilong Nagar Pansayat na sinduna Mahut ke Sentang Makada Pansayat asin Saba Community Hall ngasi MLA Kalam Siam na miyam da khusin nakrai Tharamadu da Mahut ke Director N Git Kumar IMC ke Chairperson A Nimayaw na miyoy kaya na sarup yaki MLA Kalam Siam na Sapa Tharang ke tabak paikat pada miyam na mateng pangbiyo Hauzik miyam na bhap tarak pagi matum ina mikal gi mawang mataw asi semdok patangay fade haike Hiang Tang da Nisa Saba Amadi Yuan Batingle Haina Hiang Tang Maikai da Leba Tongan ba Club Organization Tamadi Maira Pabilup Tarukna Thadorokpa Cherol Amana Kangalakri Cherol Sunamaka Taraduna Dharma Karamagi Matung Ina Yu Darkar Tarabasu Lalopor Wana Yuanabagi Damak Thadorokpa Tengarabadi Chapsaba Action Lokatkani Hiang Tang Bogidamak Lagraba Miu Singna Yu Yaunamakal Amatagi Nisa Saba Tengarabadi Action Lokatkani Haide All Manipur Manpower Upliftment Center Amuki Mapan Suba Mapokuman Tharam ngasi Singzamai Tongam Lekai Dalaiba Amuki Office da Pangthokrai Tharam aduda Amukogi Vice President P.S. Devan Sharma Makpalgi President L. Mema Amadi Amuki President S. Bimol Sandrana Maru Ebamiu Singh Oina Sarup Yaki L. Mema na haikibada Sinmi Singna Thamu Singna Thauna Leina Thabak Tausi Masina Tungda Mai Pakwa Haibadu Waigani Haiki Amukogi Vice President Devana Manipur Laiminari Basingi Marakta Mapan ki Kaluk Kharana Hu Kam Sinduna Aikoi Masil ki Marakta Nungaina Danaba Honora Kibasing Asipuna Tengna Minabatai Atopo Singh Lalong Singh Punna Kangminasi Haiki Maharamaka Taladuna Manipur Level Law Lerabasu Sini Oiriba Singdi Level Law Gi Kanava Fangmangamdri Masida Barilena Singna Mi Yang Sanganingi Haiki Mayang amana mito amana yonba keji on na plastic de yomba do katan kar kumdara ganda adu nungai na leira pu kiba ima iben na choro ki masida footpath yonba matam da dimadu yam nekta handa wadona lupa tara tangi damakta heta madu gidu akoi gi kai hai tare yam ra po to lupa manga piragi tara piragi yam mantin na ba sigum bagi mong ga ikona economy gi lam sidai aikoi gi nationalism sagat pangamdri Masih ngamna na bagi damak ikoi na farm tawri basi aluga lamdam sida thoi ba pothok singje kamaina promote on gada ki habise aikoi mipung gudi mang masi awareness wakan tamina ba machang Lilong Higher Secondary Madrasa gi Senior Lecturer Oibata Natana NCC gi Officer Amasu Oidiba Laurembam Nabakumar Singna Manipur State Award lising nitaraga manga fanglakpada School Sigi Teacher Staff Association Amadi Mahiru Singna Harau Tayamna Okre
Patanjali Samiti Yangkom Lerak Center Sagolban Tela Yangkom Lerak na Sinduna Haukiba March ki tang kuntra dagi Satarakiba Yoga gi Tharam ngasi Yangkom Lerak Community Hall da Losin Kray Losin bigi Tharam da Patanjali Yoga Samiti gi State Head MC Binod Manipur University gi Hanagi Vice Chancellor ISTV Yangkom Lerak Development Club ki President K.I. Surendro Yauna Tongan Tongan da Miyoi Kayana Sarup Yaki Talonga Mari Lenana Yoga Demonstration su Pangtoki Wangang kibas ng fangdo na kibada yoga masana asina pungning haksang nungai hanbata natana apaba wakal khalali haba wafam sing fangdo na ki Thabak ke pau lawi rasi Reserve Bank of India gi Grade B gi officer sama kontra ga mari lawgodori masaga sahi kontra fabugi manungda leiba graduate sa da humpu phangba miyo singna lakleba October gi tang kungo humdoi fabugi manungda online da dakas tharakpa yagani sesing osigi unreserved ta from humpu taret schedule caste taraga manga schedule tribe ki tara humdoi amadi OBC gi kontra mapanne Delhi Police ta constable oinanaba Manipur gi nupa amasung nupi Candidate Singh Laugadori, Masaga Sahi Kumatai Fabugi Manungda Labor 10+2 pass Taba Miyo Singa, November Tangta Taruk Fabugi, Manungda, Darkas Harapa Yagani, Tabak Kanmiki process Kudimak, Infala Pangtokani Hide. Matakta Paliba Tabaki, Power Sigi Akupar Marol, Babu Parada Labor Job Center Degi Kangba Yagani. Amaramda Zenimsta Clinical Psychologist, Psychologist Ani Laugadori, Maigeta Clinical Psychology Natraga Psychology da MA MSc MPhil Loigadabani, Clinical Natraga Psychology da PhD Loibani Henapami, Mental Health Clinical Psychology Natraga Psychology da Sahi Anigi Experience Legadabani, Sahi Asigi October Gitang Ama Fabagi Manungda Masaga Sahi Kuntraga Nipan dagi Hendaba Miyoi Wagadabani, PhD degree holder Singidi, Sahi Manga Komtok Pagaloinana, Sahi Komtopugi Matang da Government of India Amadi Government of Manipurgi, Sana Kanglun Singi, Matumina Kudong Saba Pigani, Dakas Harakpagi Aroiba Matam, Lakleba October Gitang Kuntramatoi Falbuni Haina, Zanimski Director Professor L. Devin Singna Kangalakli. Tabaki Pau Nasigidi Matang Ashta Loizare, Makataba Pau Amuk Lobisi. Ngasi ayupung tarom taba matamda nambol saba lekai mara paibi lupna nupi amadagi yu liter sama yangkai farba matungda yu adu haiduk tuna mangan kray yu adu purakpini haibi miyoi adudi ningthauzam ongbe radharani devi mapuroiba and tomba singh leimara makhalekai degini yu sing adu nambol kaitel da leiba hotel singda thanana ba purakpani haidi Lai Seva Committee na Sindana Lampel Court Complex Leiba Kangseng Larin Bigi Tailak Suba Ira Tongi Taram Pangtokre Taram Maduda CJM Nautune Sori Infal West Amadi Infal Iski SP Singh Court ki staff Amadi Akweba de Leiba Miyoi Kiana Sarup Yaki High Court Manipur gi Advocate T.I. Swavana na High Kibada Jasina Case Samagi Bisa Tabu Matamda Tauna Leina Akiyakang Yaudana Miyam da Achumba Bisa Taunganaba Kangseng Larin Bigi Mafamda Tony Bigi Taram Pangtokani High K deliver to Bakanda, Ima Kangjang Lady Bigi Tujarlama, Yauraga, deliver to Naba, Niam to Akaba, Wayan, Vicharasi, Rationam Tangmayam, Semchamba, Pangtuk 7. Muhammad Mabo Hussein Kova Sahita ni Torum Surba Angang Ama, Lilong Usoi Popida Labor Mayum Degi, Narang Toki Degi Bakangre hiding. Mahak Fit Manga in Si Ani Wangi, Kulai Kusuni, Mamai Kodanai, Masam Tele, Masapai, Mahak Mayum Degi Toki Matamda, Sky Blue Masugi Jin Kongra Amasetki, Blue Black Masugi, Purit Amalitki, Moria Champel Amatonki, Kanagumus Sing Mahak Putanga Bidabadi, Manak Nagwa Police Station Natraga, Lilong Police Station da Pau PBU hiding. Loshilakpada Maru Eba Pau Amukana. Lisingani Kundigi, Angang Singda Polio Drop Pitakpa, Bharat Pumbagi, Wena Toklagani. Miyang tabiri ba punamagta amukahna kurumzari.